마지막시 영주의 Đây 정파장 của cái đây 합암 thang của cái 더 đây à 한국 ngara ahingje na boxe ahing tum de ko hidak se một tia Hả? ấy cha em làm này zara adu zara sao kìa học chưa hawi khai hawi 뒤에 다울래 연시가 있는 거 khai khai azu ni dina um chat priya tri khuchi pedorage chanin diri ba kaning driba chai do ah chia ga chai ba zara phải đầu tiên là chai do khang ha ha mai đây ở chanin diri to ge hoi tok si tok chak la mi nang sai de mo hai na hoi la mi ấy cha thì cái lấy gì tan noi ja doi ne tan ra đây ba hoi phải tôi mà cái tuma je ngasi di na boxe pore ni hidak se ta khai do ya de kama je tum bagi hidak se hao mình masum nong pizza ba de ni ka khang pizza ba cái ni đâu ra cái ahing chu hao tum ya da ba ra chúng thôi ahing chu tum de masa de dum pizza lai lai je ở vậy rồi hoi de ge ina ne as fra in chala ko da phajup su pitra na mu yeng phajup ti sim su sin na sin phajup ti ching khalam de ba ngarang ni ada gi mo ayu pung manga ada de ni isi ngarang la ga hayeng la ke haram ye ba cái mình này dum ning chang ga hai de ba ni ma sin na che la bo ba te sori la bo na ning chang ba gi pang gan di kha ga lai de e kha ma se ma sa ma su me am se na sum giờ thì giờ ko da đây jam de thì giờ 까이노 까이다 đi tới chỗ cái này thì cha bây giờ xuống ngay là tao 그럼 나간 나봐 aka to xuống là cái tao đi 그럼 나가 있노 à từ từ 이게 아가도 này 이게 아가도 à 그러면은 phone no mai kap sa à 이때 끌어봐 tí em mà này CT에 되는 거 있다 대봐 cha về rồi là 가만히 또 들어 ma hi we thak tốt ta rồi à đôi này bà anh khăn lên đây này à đôi cái bà khăn đây nè quá bang cái em cha nên thằng em đi 영화 알고 wow cái gì cái gì phải na nè anh cha bây giờ 손잡 안 하다고 cái sumang sili nang hak tane ai tu ni na kon mo wai kam sit ti ya ko cái này cái này mà cha nó ma sa nu pa gi ma sa ni ke daro ge ni Chao. daro ge 저기 가다 Chao. 바디가 나타나게 mà cha này nè 바디가 나타나게 cha nó để cha bây giờ cháu ni ma na ne ni jun nai do ni ma hả si li jun nai do ima na ko bo do adu pa ro bo cha rồi hay là bà 바디가 나타나게 뭐 cha nó để phần đốt cái gì thamo ima dum thamo tai chok na ba đốt rồi phần đốt cái gì cha là mà anh cha để bà nó là này anh cha đi rồi anh đôi này bà 좀 làm cái gì đó là asidi kai gi ki di no ima cha tan cha nên được rồi tan chan ning de bai ki di ba ngasi di ki hai da na dai di ni kya sa de ka di ki di no 먹는 게 더 그래봐 mong được cái em trong tiền là 너무 잘 hai bên 만들어 ngoài 많이 기 먹는 기 나이가네 kia nó là này 거의 더 거의 막 먹는 거 mong gì và mong gì 내가 잘 먹게 해도 돼 à 내가 잘 먹게 해도 돼 thôi 거의 막 먹어 không được cầu rồi ning jang ngo ai ngo da jo hang ye ba ba la na ma sai de gi hang ok cha ok cha cái gì rồi 짜이네 cha cái này à koi ma je ba ba na la ki no hai na 딴자보다 nang la pa ya de la ki no hai na 딴자보다 짜이 해도 먹는 딴자도 짜이 해도 그래 너 cái gì ra cái mà để ai qua đi nè Wari do lilo na- 와리 리로 sim si hậu thế thế nào cha thế nào dum ở đây kỳ thế này cha để bà ở đây này bà qua khăn đồ kỳ rồi nó ai hai bên này mi hai 하나 bên 하이노 mi hai bà 이거나 ở đây mi hai bên này ai cha tụi cái tụi bên này tôi thì kỳ rồi cha để gì 오 ở đây này đại hai bên năng chụp khăn rồi thế nào 칼리 사이 칼리네 cái này mình cha nó nằm bù 나 싸는 빠 한도 à 너기 anh đi cái nào nó muốn lên rồi 민드로도 muốn lên rồi ô ma cái sao bây giờ ba là pro 나 윤내오 à 아시도 작겠네 이거 너 요트 라이니 ô cái gì rồi nó 너 기회 차겠다고 ô làm hay nó mà gì 미네 차거든요 học tới tôi chứ nào cha rồi chỗ ghê ima si ka na no da phami do kana no sai
양아지 그나. 리준. 어두니 봐. 리준 제가 남자노? 리준. 어. 에이차로 에또 오시라. 여기는 그냥 싸게 잡네. 나지 양빵해 봐. 나 빵이야. 하나 제목 아니라 티가 있잖아. 높이가. 그러니 한. 티 나때 해. 그래. 라인하니. 나이나 빵 하나 입어. 응. 하나 그게. 어이. 나 뭐? 곧 계속 야로 되니. 하오. 가다이 나 빵빵 나. 아이 또 오시러 잡아. 싸기 때문에 로이차 생기 때문에. 이마가 살이 쌀라면 되네. 하우트 짜게도 하우트에는 좀 짜드려 봐요. 아두니다 에 하지. 응. 아무가 짜줘야 되나. 야. 짜드려 봐요 좀. 응. 근데 그냥 맞자는 빌라에는 칼 하나 너무 상관없어. 메시기. 거의 저는 비. 오, 좀 해서. 이네시디 이나만 나트로 이마기. 야, 마음이. 맘밀면 꼭 섭는데 이마기네. 이나마 바바이 마시. 야, 야, 나 몰라마. 나리니. 찍고니. 와 사오네. 통나가 카랑 칸 뜨에는 야트대 따르나. 엄마 아빠지라. 아버지야. 이제 토피. 야도. 이 합, 야, 합 나네 게. 아버지 아버지. 난 나가 또 와네 합도. 니 훗도 있는데. 어이 그때 잡아도 응. 암나에 봐. 응. 어떻게 잘하겠다 보니. 아이스 두는 거야. 저기노에 아들이 나 아이. 짭빼야. 아무런 밑에도 하이브니다 마디. 응. 티조 강조가 있는. 난 티강조 보면 여보. 하나 뭐. 아이 알죠. 나오고. 그저 보면 티강조 브라이버. 강디야. 또 그러면. 아이 혼자 좀 하이. 응. 아이 그 티티바. 짜나 봐이나. 응. 짜판다. 나좀 또 애잖아 이제. 응. 짜는데 봐. 아주 기대되는 애. 응. 그냥 짜는데. 이렇게 썼더라고. 이렇게. 나 kỹ hay cái cảnh là thì lại nó cảnh nó thì Với lại này. đến tàu rồi thì lại đi khỏe nó phải đánh đâu là đánh đâu được rồi còn nó phải Ừ. kỳ là bạn đánh đâu khỏe nó không phải Ừ. Cha cái đấy thì bồi. cha cái gì Cha cái gì? Học vào. cha tôi cha thì nó lên cha làm mà đi ngoài tàu Cái rồi cha cái. Cái này. Bùi chị xí cả được bùi chị. tí những cái nhà tôi tiếc tôi mà Chị này. tiếc tôi mà này mà Chị bà. tiếc tôi mà Cái cái gì? ừ Cái gì? Trả lại. giờ tôi tiếc gì mà Chị em không? tiếc tôi mà Cái tụi mình đi. đấy là Ya pang đây này. 나랑 나 Ya 빨리 pang 맞춰 đi. 보고 와라. ok Ừ. tiếc tôi Chết rồi. ừ xin lỗi là Chết bò. tiếc rồi 아주 저 가라면 이거. ừ 아이따라게. cái gì mình sẽ tiền 아이따라게. à rồi ê 까이기노. đây yếu cái nó sẽ tự do em tắt nghe bảo 기절이지. cái nào nó kỳ gì bảo khối này nè 아이는 기리봐. cái nào nó kỳ gì 현미밥 라보다. cái nào là ôi khối này này 어, 난디가 나는 싸대. cái nào nó kỳ gì 주말 짜리지. 응. 빠빠에 또 토해봐. ừ 우리 짜겠다 보더니 또 짜야 돼봐. ừ 아주 기들어. gì 아이는 짜보네 짜보디. ừ 그리 짜는데 나이도 딸래잖아. ừ 나도 또 맨날 또야. thì giá đông không tôi Cái em nào? cố có nghĩ Cái hai bên thì này. giá đông hay xoáy chưa chắc là cái nhà tôi của tôi thay cái Ai đâu nè. mà chứ không thì kỳ của tôi thay của 진짜가 나라야. Ai sẽ lấy được phẩm mì. máy xong sẽ là tôi của tôi thay ra bên đây rồi 시짜래잖아. à 아들 하오래잖아. à 다투해잖아. à 아들 아무것도 잘해잖아. à 하우트래잖아. à 혼도 그래봐. Ờ. 아들들이나 애는 무슨 나이 오염 딸에는 칸버린다. 어 Lại là tia đây mà. Aduga ni imana ne ngarang ne. Ngarang de si video namdre kanoda. Ya, cái nào mà TV đấy? da. 짠나데다 Ima. 아? Om Namah Shivaya don da tawro se. Kamana Om Namah Shivaya na tawro do asan mo sidan. nga di am thấy na do. Aduga si hero. Si bana nga ya do. Di thấy do. Ado hero se ma. Kana de ga ino. Thare ni se kanoda TV da. Ha. YouTube tagi connector ga TV da thare. Oh. Ado hero om da. Om Namah Shivaya. Om Namah Shivaya. Om Namah Shivaya. Ya ba. Ya ya.
ꯐꯔꯦ ꯌꯥꯔꯗꯤ ꯇꯣꯛꯑꯁꯤ ꯑꯗꯨꯅ ꯑꯩ ꯀꯤꯖꯔꯤꯁꯤ ꯑꯣ ꯅꯃ ꯑꯗꯨꯗꯤ ꯃꯥ ꯅꯃ ꯁꯤꯕꯥꯌꯥ ꯁꯣꯜꯂꯗꯤ ꯀꯤꯕ ꯐꯔꯗꯝꯅꯦ ꯍꯣꯏ ꯈꯪꯗꯦ ꯑꯗꯨꯕꯨꯗꯤ ꯎꯝ ꯑꯩꯅ ꯈꯜꯂꯦ ꯀꯅꯥꯒꯤ ꯃꯤ ꯃꯌꯥꯝꯅꯅꯦ ꯑꯃꯠꯇꯁꯨ ꯂꯩꯇꯦꯅ ꯗ꯭ꯔꯥꯏ ꯏꯁꯤꯡꯁꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯣꯡ ꯅꯃ ꯁꯤꯕꯥꯌꯥꯗꯨ ꯇꯧꯔꯛꯑꯦ ꯑꯗꯨꯗꯤ ꯐꯔꯕꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯉꯁꯤꯗꯤ ꯆꯠꯅ ꯆꯠꯊꯣꯛꯁꯤꯅꯤ ꯅꯍꯥꯟꯋꯥꯏ ꯏꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯕꯕꯥ ꯂꯩꯔꯤꯉꯩꯗ ꯁꯤꯕ꯭ꯔꯥꯇꯤ ꯇꯧꯋꯤꯗꯅ ꯌꯥꯝ ꯆꯥꯎꯅ ꯆꯥꯎꯅ ꯎꯝ ꯁꯤꯕ꯭ꯔꯥꯇꯤ ꯅꯨꯃꯤꯠꯁꯤꯗ ꯆꯔꯥꯒ ꯍꯦꯜꯂꯦ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯅ ꯐꯣꯂꯥ ꯄꯤꯖꯩ ꯑꯗꯒꯤ ꯐꯣꯂꯥ ꯍꯩꯔꯥ ꯑꯗꯨꯒ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯗꯅ ꯏꯁꯩꯒ ꯇꯧꯗꯅ ꯇꯧꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯎꯁꯣꯞ ꯇꯧꯕ ꯑꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯊꯧꯅꯥ ꯌꯥꯝ ꯐꯔꯛꯑꯦ ꯁꯨꯃꯥꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯅꯣꯏ ꯕꯕꯥꯗꯤ ꯑꯩꯉꯣꯟꯗꯗꯤ ꯆꯩꯇꯦꯅꯦ ꯑꯩ ꯕꯣꯔꯝꯗꯧ ꯃꯥꯟꯕ ꯆꯩꯇꯦ ꯆꯩꯇꯦ ꯐꯔꯦ ꯐꯔꯦ ꯇꯨꯝꯃꯒꯦ ꯑꯩꯈꯣꯏꯗꯤ ꯃꯤꯛꯁꯅꯦ ꯑꯗꯨꯝ ꯏꯌꯥ ꯌꯥꯅꯕ ꯏꯁꯣꯔꯗꯤ ꯑꯃꯠꯇꯅꯦꯅ ꯒꯧꯔꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯧꯋꯤ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯂꯥꯏꯁꯨ ꯐꯖꯅ ꯑꯩꯈꯣꯏ ꯅꯤꯖꯩ ꯈꯨꯔꯨꯝꯖꯩ ꯂꯥꯏꯐꯝ ꯆꯠꯇꯅ ꯆꯥꯔꯒ ꯇꯣꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡꯒ ꯁꯥꯔꯤꯁꯦ ꯁꯤꯁꯦ ꯍꯦꯛ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯤ ꯁꯥꯎꯔꯤꯒꯦ ꯁꯥꯎꯔꯤꯔꯣ ꯍꯥ ꯍꯥ ꯁꯥꯎꯔꯤ ꯍꯥꯏꯕ ꯀꯅꯥꯅꯣ ꯁꯥꯎꯗꯣꯏꯁꯦ ꯅꯪ ꯁꯥꯎꯗꯣꯏꯁꯦ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨ ꯅꯪ ꯑꯩꯅ ꯆꯥꯛ ꯃꯩ ꯃꯥ ꯆꯥꯅꯤꯡꯉꯤ ꯑꯁꯣꯝꯗ ꯇꯥꯔꯦ ꯃꯩ ꯌꯥꯝ ꯅꯣꯡꯈꯠꯃꯟꯒꯔꯦ ꯑꯗꯨꯒ ꯇꯧꯒꯦ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝꯁꯤꯡꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯗꯣꯅꯦꯁꯟ ꯂꯥꯛꯄꯁꯤꯡꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯆꯥꯝꯃꯗꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯁꯤ ꯍꯌꯦꯡ ꯂꯥꯛꯀꯅꯤꯀꯣ ꯃꯣꯏ ꯑꯩ ꯂꯥꯛꯄꯗ ꯑꯩ ꯂꯥꯛꯑꯝꯃꯣꯏꯗꯕꯅꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯂꯥꯛꯇꯣꯏꯁꯦ ꯁꯅꯥꯃꯍꯤ ꯃꯤ ꯀꯤꯌꯣꯡ ꯁꯥꯕ ꯂꯥꯛꯄꯗꯣ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯆꯧꯕ ꯑꯗꯨꯝ ꯁꯦꯟꯐꯝ ꯑꯗꯨꯝ ꯗꯣꯅꯦꯁꯟ ꯁꯤꯖꯕꯗꯣ ꯇꯧꯔꯒ ꯂꯥꯛꯑꯦ ꯂꯥꯛꯑꯦꯕ ꯂꯥꯛꯁꯅꯨ ꯍꯥꯠꯇꯣꯛꯀꯅꯤ ꯄꯤꯁꯦ ꯈꯪꯉꯦ ꯍꯥꯠꯇꯣꯛꯀꯗꯧꯕ ꯑꯩꯅ ꯄꯤ ꯑꯝꯇ ꯊꯣꯛꯀꯦꯀꯣ ꯇꯩꯊꯣꯛꯑꯣ ꯃꯤ ꯇꯥꯡꯉꯤ ꯃꯤ ꯇꯥꯡꯉꯤꯅꯦꯍꯦ ꯇꯨꯃꯤꯟꯅ ꯆꯠꯂꯣ ꯐꯔꯦ ꯐꯔꯦ ꯇꯨꯃꯤꯟꯅ ꯆꯠꯂꯣ ꯆꯠꯀꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯤ ꯇꯥꯊꯣꯛꯄꯗ ꯑꯣ ꯃꯤꯠ ꯂꯩꯁꯦ ꯇꯠꯂ ꯃꯥꯜꯂꯦ ꯅꯥꯕꯅꯤ ꯅꯥꯏꯕꯨ ꯐꯔꯦ ꯅꯥꯔꯦ ꯀꯃꯥꯏꯅ ꯂꯩꯁꯨ ꯅꯥꯏ ꯌꯥꯁꯨ ꯅꯥꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯄꯥꯟꯈꯠꯂꯅꯤ ꯅꯣꯏ ꯂꯩꯗꯅ ꯎꯝ ꯅꯣꯏ ꯂꯩꯔꯗꯤ ꯑꯩ ꯀꯤꯗꯦꯕ ꯅꯣꯏ ꯂꯩꯇꯧꯔꯒ ꯀꯤꯗꯅ ꯑꯗꯨꯝ ꯁꯨꯏꯆꯥ ꯆꯥꯗꯅ ꯑꯁ ꯂꯩ ꯉꯔꯥꯡꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯀꯣ ꯑꯁ ꯑꯩꯗꯤꯅꯦ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯛꯑꯦ ꯏꯃꯥ ꯃꯇꯣꯝꯗ ꯂꯩꯔꯝꯕꯗꯣ ꯁꯨꯝ ꯁꯤꯗ ꯌꯨꯝꯗ ꯂꯩꯕꯁꯤꯕꯨꯕ ꯋꯥꯗꯤ ꯄꯦꯔꯦꯡ ꯄꯦꯔꯦꯡ ꯉꯥꯡꯉꯒ ꯀꯧꯗꯣꯏꯅꯦ ꯑꯩꯁꯨ ꯀꯧꯏ ꯃꯣꯃꯣꯁꯨ ꯀꯧꯏ ꯂꯥꯏ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯂꯐꯣꯏ ꯑꯃꯃꯨꯛ ꯆꯥꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯛ ꯂꯥꯝꯃꯦꯅ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩ ꯑꯇꯣꯞꯄ ꯆꯥꯛꯁꯤ ꯄꯣꯠꯇꯤ ꯆꯥꯍꯧꯗꯅ ꯆꯥꯛꯇꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯃꯥ ꯑꯩ ꯆꯥꯍꯧꯕ꯭ꯔꯣ ꯏꯃꯥꯗ ꯂꯐꯣꯏ ꯄꯤꯖꯔꯦ ꯑꯗꯒꯤ ꯅꯃꯥ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯐꯣꯏ ꯑꯃꯃꯨꯛ ꯄꯤꯖꯔꯦ ꯉꯔꯥꯡ ꯅꯨꯡꯊꯤꯟ ꯂꯐꯣꯏ ꯑꯅꯤ ꯆꯥꯏ ꯐꯔꯦ ꯐꯔꯦ ꯆꯥꯔꯗꯤ ꯐꯔꯦ ꯂꯐꯣꯏꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯡꯃꯗ ꯌꯥꯝ ꯆꯥꯔꯝꯃꯅꯤ ꯑꯗꯩ ꯑꯩꯗꯤ ꯂꯥꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯀꯩ ꯂꯥꯏꯅꯣ? ꯂꯥꯏ ꯂꯥꯛꯇꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯐꯣꯏ ꯆꯥꯕꯁꯦ ꯑꯃꯨꯛ ꯈꯔ ꯍꯟꯊꯔꯦ ꯆꯥꯔꯗꯤ ꯍꯥꯎꯋꯤꯅꯦ ꯆꯥꯊꯣꯛꯀꯦ ꯇꯧꯕ ꯆꯥꯊꯣꯛꯁꯤ ꯑꯃꯨꯛꯀ ꯆꯥꯎꯔꯥ ꯆꯥꯁꯤ ꯆꯥꯔꯗꯤ ꯍꯥꯎꯋꯤ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯆꯥꯔꯤꯗꯣ ꯌꯥꯅꯥꯏꯌꯦ ꯁꯪꯒꯣꯝ ꯃꯍꯤ ꯈꯔ ꯄꯤꯔꯛꯀꯦ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯅꯁꯜꯂꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯅꯥꯏꯌꯦꯕ ꯍꯣꯏ ꯌꯦꯡꯒꯦ ꯍꯥ ꯌꯦꯡꯒꯦ ꯌꯦꯡꯉꯨ ꯅꯥꯈ꯭ꯔꯖꯥꯠꯅꯤ ꯁꯥꯏꯕ ꯌꯥꯗꯦ ꯇꯞ ꯇꯞ ꯁꯥꯏ ꯕ꯭ꯔꯁ ꯇꯧꯕ꯭ꯔꯥ ꯅꯪꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯥꯅ ꯕ꯭ꯔꯁ ꯇꯧꯕꯁꯨꯅꯦ ꯃꯥꯅ ꯇꯧꯖꯧ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯆꯥꯕꯁꯤꯁꯨ ꯃꯈꯨꯠꯅ ꯄꯥꯏꯗ꯭ꯔꯦ ꯏꯜꯂꯒ ꯆꯥꯔꯦ ꯃꯈꯨꯠꯅ ꯄꯥꯏꯔꯒꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯉꯥꯡꯉ ꯂꯩꯔꯦꯕ ꯍꯥꯎꯏꯗ ꯍꯥꯎꯏꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏ ꯍꯥꯎꯅꯕ ꯇꯧꯔꯗꯤ ꯍꯥꯎ ꯀꯩ ꯆꯥꯏꯅꯣ ꯁꯪꯒꯣꯝ ꯁꯪꯒꯣꯝ ꯑꯗꯨꯗꯤ ꯑꯣꯏꯀꯣ ꯑꯣꯛꯇ꯭ꯔꯤꯔꯥ ꯇꯨꯝꯃꯁꯤꯗ ꯍꯥꯏꯕ ꯇꯨꯝꯃꯗꯕꯅꯤ ꯉꯥꯛꯇꯪ ꯂꯩ ꯇꯨꯝꯁꯤ ꯅꯪꯅ ꯇꯨꯝꯕꯗ ꯇꯧꯔꯦ ꯀꯩꯅꯣ ꯍꯣꯏ ꯇꯨꯝꯖꯗꯤ ꯀꯩꯅꯣ ꯇꯨꯝꯊꯣꯛꯑꯔꯣꯏ ꯅꯣꯡꯉꯥꯜꯂꯦ ꯇꯨꯝꯃꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯇꯨꯝꯃꯤ ꯀꯩꯅꯣ ꯏꯃꯥꯒꯤꯅꯦ ꯇꯨꯝꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯇꯧꯕꯗ ꯇꯨꯝꯕ ꯍꯥꯏꯔꯤꯅꯣ ꯁꯨꯝ ꯃꯤ ꯎꯏꯁꯜꯂꯛꯄ ꯑꯗꯨ ꯇꯨꯝꯃꯤꯗꯅ ꯑꯁꯤꯁꯨ ꯂꯥꯟ ꯅꯠꯇꯦ ꯃꯥ ꯍꯥꯏꯁꯦ ꯇꯨꯝꯕ ꯍꯦꯛ ꯈꯪꯉꯤ ꯃꯤ ꯂꯥꯛꯄꯗ ꯏꯀꯥꯏꯗꯅ ꯇꯨꯝꯃꯝꯒꯅꯦꯕ ꯑꯩꯁꯨ ꯈꯪꯗꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯤꯔꯤꯁꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯆꯠꯂꯒꯦ ꯀꯥꯏ ꯆꯠꯇꯕ ꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯌꯨꯝꯗ ꯂꯩꯁꯦ ꯂꯩꯕ꯭ꯔꯣ ꯌꯨꯝꯗꯅꯦ ꯂꯩꯔꯤꯁꯦ ꯀꯥꯏꯗ ꯃꯥꯟꯅꯔꯣꯏ ꯆꯠꯂꯔꯣꯏ ꯇꯣꯛꯑꯒꯦ ꯍꯥꯎꯇꯦꯗ ꯌꯥꯝꯅ ꯈꯥꯕꯅꯤ ꯍꯧꯖꯤꯛꯇ ꯍꯥꯎꯋꯦ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯍꯥꯎꯇꯦ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯏ
ꯍꯥꯎꯇꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅꯅꯦ ꯑꯩ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ ꯆꯥꯖꯔꯔꯣꯏ ꯍꯌꯦꯡꯗꯤ ꯉꯁꯤꯗꯪ ꯆꯥ ꯉꯁꯤ ꯆꯥꯊꯣꯛꯑꯁꯤ ꯍꯣꯏ ꯆꯥꯒꯦ ꯍꯥꯎꯖꯥꯠꯂꯣ ꯍꯥꯎꯕꯅꯦ ꯑꯗꯨ ꯍꯥꯎꯔꯦ ꯇꯟꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯏꯃꯥꯒꯤ ꯇꯟꯁꯦ ꯈꯥꯏꯌꯦ ꯈꯥꯒ꯭ꯔꯖꯥꯠꯅꯤ ꯇꯟꯁꯤ ꯈꯨꯗꯛꯇ ꯇꯣꯠꯂꯒ ꯊꯝꯕꯗꯤ ꯇꯣꯠꯂꯣ. ꯀꯜꯂꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯅ ꯇꯣꯠꯂꯒ ꯊꯝꯃꯔ ꯍꯧꯋꯦꯀꯣ ꯇꯣꯠꯁꯤꯔꯣ ꯑꯗꯨꯒ ꯌꯥꯝ ꯍꯧꯔꯛꯄ ꯅꯥꯖꯥꯠꯅꯤ ꯁꯨꯖꯤꯅꯦ ꯀꯥꯎꯗ ꯑꯇꯥꯅꯦ ꯈꯪꯗ ꯇꯧꯅꯤ ꯑꯇꯥ ꯅꯠꯇ꯭ꯔꯣ ꯅꯥꯏꯌꯦꯕ ꯌꯥꯝꯅ ꯀꯩꯅꯣ ꯅꯥꯏꯁꯦ ꯈꯪꯗꯦ ꯀꯅꯥ ꯂꯥꯛꯀꯦ ꯑꯩ ꯈꯪꯍꯧꯗꯦ ꯁꯨꯖꯤ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯦꯕ ꯉꯁꯤꯅ ꯏꯃꯥ ꯋꯥ ꯉꯥꯡꯕꯗꯅꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯑꯣ ꯏꯆꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯏꯃꯥꯗ ꯈꯪꯗꯦ ꯂꯥꯛꯁꯨ ꯂꯥꯛꯇꯦꯅꯦ ꯉꯔꯥꯡ ꯂꯥꯛꯇꯦꯕ ꯉꯔꯥꯡ ꯀꯩ ꯍꯥꯏꯔꯝꯒꯦ ꯉꯔꯥꯡ ꯈꯪꯍꯧꯗꯦ ꯉꯔꯥꯡ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯀꯩ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯂꯥꯛꯀꯦ ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ ꯍꯥꯏꯔꯝꯃꯤꯗꯣ ꯑꯣ ꯂꯥꯛꯄ ꯂꯥꯛꯑꯅꯤ ꯑꯩꯅ ꯃꯁꯛ ꯎꯗꯦꯅ ꯀꯞꯅꯤꯡꯕꯩ ꯋꯥꯅꯤꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯏꯆꯥꯅꯤ ꯂꯥꯛꯑꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯨꯡꯁꯤꯔꯣꯏꯗ꯭ꯔꯗꯣ ꯍꯣꯏ ꯅꯨꯡꯁꯤꯅꯤ ꯅꯨꯡꯁꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ ꯑꯩ ꯇꯨꯝꯃꯒꯦ ꯇꯧꯔꯒꯅꯦ ꯇꯨꯝꯃꯦꯗꯅ ꯑꯗꯩ ꯆꯠꯈ꯭ꯔꯦꯗꯅ ꯇꯧꯐꯝ ꯈꯪꯗꯗꯅꯅꯦ ꯃꯤ ꯂꯥꯛꯄꯗꯨꯗꯅꯦ ꯂꯩꯗꯅ ꯂꯩꯔꯒꯅꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯀꯞꯄꯤꯗꯣ ꯂꯥꯏ ꯂꯥꯛꯑꯃꯅꯤꯅꯦ ꯂꯥꯏ ꯂꯥꯛꯑꯗꯤ ꯐꯩꯀꯣ ꯁꯤꯗꯤ ꯂꯥꯏ ꯅꯠꯇꯦꯕ ꯃꯤꯅꯦꯕ ꯑꯗꯨꯅ ꯁꯤꯔꯁꯨ ꯅꯥꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩ ꯍꯥꯏꯗꯣ ꯀꯩꯅꯣ ꯉꯥꯡꯉꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯕꯣꯛꯅ ꯉꯥꯡꯉꯤꯗꯣ ꯁꯤꯒꯤ ꯆꯥꯔꯤꯁꯦ ꯁꯥꯏꯕ ꯉꯝꯗꯦꯕ ꯑꯩ ꯁꯪꯒꯣꯝ ꯏꯜꯂꯛꯀꯦ ꯁꯥꯏ ꯉꯝꯅꯕ ꯑꯗꯨꯅꯅꯦ ꯁꯪꯒꯣꯝ ꯆꯥꯔꯦꯗꯅ ꯂꯣꯏꯊꯣꯛꯈ꯭ꯔꯦꯗꯅ ꯁꯤ ꯆꯥꯕ ꯀꯥꯟꯗꯅꯦ ꯅꯣꯏ ꯂꯩꯔꯝꯗꯦꯕ ꯃꯤꯗꯨ ꯁꯤꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯅ ꯀꯞꯄꯦꯕ ꯑꯗꯨꯏ ꯋꯥꯅꯤꯗ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯗꯤ ꯐꯔꯕ ꯅꯠꯇ꯭ꯔꯣ ꯈꯔ ꯇꯨꯝꯃꯁꯤꯅꯦ ꯀꯜꯂꯤꯔꯣ ꯍꯣꯠꯅꯕ ꯀꯣ ꯂꯣꯏ ꯉꯛꯁꯝꯗꯣ ꯂꯣꯏ ꯍꯩꯒꯠꯈ꯭ꯔꯦ ꯃꯥꯏ ꯐꯔꯛꯀꯅꯤ ꯃꯥꯏ ꯍꯥꯏꯕꯤꯔꯛꯇꯣꯏꯅꯣ ꯑꯩꯗꯣ ꯈꯤꯇꯪ ꯅꯣꯟꯊꯔꯛꯎꯗꯅ ꯅꯪꯗꯕ ꯌꯥꯔꯣꯏ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯕꯗꯤ ꯐꯃꯨꯡ ꯇꯨꯝꯒꯗꯕꯅꯤ ꯑꯩꯈꯣꯏ ꯐꯃꯨꯡ ꯇꯨꯝꯗꯣꯏꯅꯤ ꯐꯃꯨꯡ ꯇꯨꯝꯗꯣꯏꯅꯤ ꯍꯥꯎꯇꯦꯕ ꯌꯥꯝꯅ ꯁꯥꯏꯅ ꯈꯤꯇꯪ ꯅꯣꯟꯊꯔꯛꯎ ꯈꯥꯏꯌꯦ ꯀꯩꯅꯣ ꯈꯥꯏ ꯀꯩꯝ ꯈꯥꯅꯤꯡꯉꯥꯏ ꯂꯩꯕ ꯄꯣꯠ ꯌꯥꯎꯗꯤꯌꯦ ꯌꯥꯝꯅ ꯈꯥꯕꯅꯦ ꯀꯩꯅꯣ ꯈꯥꯏꯖꯥꯠꯅꯣ ꯑꯩ ꯈꯥꯏꯔꯤꯕ ꯀꯩꯗ ꯑꯗꯨꯅꯅꯦ ꯑꯩ ꯁꯥꯎꯔꯤꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯗꯤ ꯇꯣꯛꯑꯁꯤ ꯌꯨꯝ ꯆꯠꯂꯒꯦ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯑꯣ ꯁꯤ ꯌꯨꯝꯗ ꯑꯣꯏꯔꯦ ꯅꯠꯁꯨ ꯅꯠꯇꯅ ꯀꯩꯅꯣ ꯌꯨꯝꯅꯦ ꯁꯤ ꯀꯩꯅꯣ ꯁꯤꯗ ꯂꯩ ꯌꯨꯝ ꯌꯥꯝꯅ ꯌꯨꯝ ꯀꯥꯏ ꯂꯩꯒꯦ ꯂꯩꯌꯦ ꯚꯥꯏ ꯂꯩ ꯌꯨꯝꯒꯤ ꯃꯛꯇ ꯅꯪ ꯀꯩ ꯆꯥꯏꯅꯣ ꯑꯩ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯍꯥꯎꯋꯦꯗꯥꯏꯅꯦ ꯍꯥꯎꯋꯦ ꯆꯥꯔꯕ꯭ꯔꯣ ꯁꯨꯝ ꯅꯣꯟꯊꯈꯤ ꯁꯨꯝ ꯅꯣꯟꯊꯈꯤ ꯍꯧꯖꯤꯛꯇꯣ ꯑꯩ ꯆꯥꯔꯕ ꯍꯤꯞꯇꯣꯔꯦ ꯀꯩ ꯆꯥꯏꯅꯣ ꯃꯥꯗꯤ ꯍꯥꯎꯋꯦꯗꯥꯏꯅꯦ ꯗꯕꯜ ꯎꯇꯤ ꯆꯥꯏꯌꯦ ꯑꯣ ꯗꯕꯜ ꯎꯇꯤ ꯆꯥꯔꯤꯕꯣꯌꯦ ꯃꯥꯅ ꯑꯗꯨ ꯏꯀꯥꯏꯖꯗꯅ ꯃꯥꯅ ꯍꯥꯏꯔꯨꯔꯦ ꯑꯩꯅ ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯝꯃꯔꯣꯏꯗ ꯗꯕꯜ ꯎꯇꯤ ꯆꯥꯅꯤꯡꯕ꯭ꯔꯣ ꯆꯥꯅꯤꯡꯗꯦ ꯀꯩ ꯆꯥꯅꯤꯡ ꯀꯤꯡ ꯕꯣꯟ ꯆꯥꯅꯤꯡꯕ꯭ꯔꯣ ꯗꯕꯜ ꯎꯇꯤꯗꯣ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯃꯣꯜ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅꯅꯦ ꯑꯗꯨꯗꯤ ꯇꯠꯈ꯭ꯔꯕ ꯑꯗꯨꯗ ꯑꯗꯩ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦꯗꯅ ꯆꯥꯅꯕꯗꯣ ꯑꯗꯨꯗ ꯇꯧꯅꯔꯤꯅꯦꯕ ꯑꯩꯅ ꯇꯧꯔꯤꯗꯣ ꯈꯪꯗꯦꯗ ꯂꯥꯏꯅ ꯁꯥꯎꯔꯤꯔꯥ ꯃꯤꯅ ꯁꯥꯎꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯁꯤꯕꯅ ꯍꯥꯜꯂꯅꯤ ꯅꯠꯇ꯭ꯔꯅꯦ ꯁꯤꯔꯣꯏ ꯁꯤꯗꯦ ꯁꯤꯖꯈꯤꯗꯤ ꯐꯔꯦ ꯁꯤꯖꯅꯕ ꯌꯥꯝ ꯁꯤꯅꯤꯡꯉꯕꯣ ꯍꯥ ꯁꯤꯅꯤꯡꯉꯕꯣ ꯌꯥꯝꯅ ꯁꯤꯅꯤꯡꯉꯤ ꯇꯜꯂꯦꯕ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯉꯁꯥꯏ ꯀꯣꯂꯦꯖ ꯆꯠꯈꯤꯕ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯑꯩꯅ ꯊꯤꯟꯗꯣꯏꯅꯦ ꯑꯣ ꯅꯥꯎ ꯃꯆꯥ ꯊꯤꯟꯗꯣꯏꯅꯤ ꯏꯃꯥ ꯍꯣꯏ ꯃꯃꯥ ꯑꯃꯨꯛ ꯂꯧꯔꯛꯇꯣꯏꯕ ꯑꯗꯨꯒ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯇꯦ ꯑꯗꯨꯒꯤ ꯑꯣ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯤꯟꯅꯔꯛꯄꯗꯣ ꯑꯗꯨ ꯑꯃꯨꯛ ꯊꯤꯟꯗꯣꯏꯕ ꯅꯁꯨ ꯅꯨꯄꯥꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯉꯁꯤ ꯌꯥꯝꯃꯦ ꯑꯗꯣ ꯑꯕꯨꯁꯨ ꯉꯁꯥꯏ ꯐꯣꯟ ꯇꯧꯕꯅꯤ ꯖꯤꯝꯗ ꯂꯩꯌꯦ ꯅꯕꯣꯛꯁꯦ ꯉꯁꯤꯗꯤ ꯀꯥꯃꯣꯁꯨ ꯉꯟꯇꯥꯅ ꯃꯣꯏ ꯀꯛꯆꯤꯡꯗ ꯁꯣꯔꯥꯠ ꯆꯠꯂꯤꯅꯦꯕ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯕ ꯍꯧꯒꯠꯄꯕꯨꯗꯤ ꯑꯁ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯦ
ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯦ ꯑꯍꯤꯡ ꯐꯪꯉꯤ ꯇꯨꯝꯗ꯭ꯔꯦ ꯃꯁꯥ ꯃꯇꯣꯝꯗ ꯉꯥꯡꯗꯅ ꯃꯇꯣꯝꯗ ꯐꯨꯖꯟꯗꯅ ꯋꯥꯏ ꯇꯥꯒꯦ ꯇꯣꯏꯁꯤ ꯂꯣꯏꯗꯣꯔꯦ ꯏꯃꯥ ꯍꯥꯏ ꯇꯟ ꯌꯥꯗꯦ. ꯑꯅꯤ ꯇꯟꯗꯣ ꯁꯤꯒ ꯂꯐꯣꯏꯁꯦ ꯑꯃ ꯆꯥꯈ꯭ꯔꯕ ꯆꯥ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯇꯪꯈꯥꯏꯗꯅꯦ ꯍꯨꯟꯗꯣꯛꯂꯩꯔꯝꯃꯤ ꯑꯣ ꯆꯥꯔꯣꯏ ꯇꯣꯛꯑꯒꯦ ꯃꯁꯥꯅ ꯄꯥꯏꯖꯔꯗꯤ ꯁꯥꯏꯕ ꯁꯨꯃꯥꯏꯅ ꯌꯥꯗ꯭ꯔꯦ ꯇꯧꯋꯤ ꯅꯠꯇ꯭ꯔꯅꯦ ꯃꯍꯤꯗ ꯃꯍꯤ ꯁꯥꯏꯕ ꯉꯝꯗꯕ ꯂꯐꯣꯏ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯦ ꯑꯩ ꯁꯥꯎꯔꯤꯗꯣ ꯀꯅꯥꯅ ꯀꯔꯤ ꯇꯧꯁꯤꯕ ꯑꯩꯗꯤ ꯍꯦꯟ ꯅꯣꯏꯗꯤ ꯆꯪꯕꯤꯗꯅ ꯑꯩꯒꯤꯗꯤ ꯅꯪ ꯀꯅꯥꯝ ꯆꯪꯉꯤꯁꯤꯗꯤ ꯍꯥ ꯆꯪꯉꯤꯁꯤꯗꯤ ꯃꯤꯁꯟ ꯀꯅꯥ ꯆꯪꯉꯤꯕ ꯑꯩꯅ ꯅꯪꯅ ꯑꯣꯏꯔꯦ ꯏꯃꯥ ꯀꯣꯛꯇꯣ ꯂꯣꯏ ꯍꯥꯏꯒꯠꯈ꯭ꯔꯦ ꯑꯄꯪꯅ ꯃꯤꯁꯨ ꯅꯠꯇꯅ ꯑꯩ ꯑꯄꯪꯕ ꯃꯤ ꯅꯠꯇꯕ ꯏꯃꯥ ꯀꯣꯛꯇꯣ ꯂꯣꯏ ꯍꯥꯏꯒꯠꯃꯟꯈ꯭ꯔꯦ ꯍꯦ ꯇꯧꯔ ꯅꯨꯡꯁꯤꯗꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯇꯜꯂꯤꯍꯦ ꯏꯃꯥ ꯆꯩꯔꯛꯄꯁꯦ ꯈꯪꯉꯤꯍꯦ ꯈꯪꯕꯣꯏꯔꯦ ꯐꯔꯦ ꯀꯥꯡꯉꯁꯨ ꯈꯪꯉꯁꯨꯅꯣꯏꯕ ꯍꯣꯏ ꯑꯗꯨꯅ ꯐꯩꯗꯅ ꯃꯤ ꯐꯠꯇꯕ ꯂꯥꯛꯄ ꯍꯥꯏꯗꯤ ꯐꯠꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯤꯖꯕ ꯅꯪ ꯁꯤꯗꯧꯔꯛꯄꯅꯤ ꯁꯨꯡꯀꯤ ꯀꯤꯗꯦꯕ ꯃꯤ ꯂꯩꯔꯝꯅꯤꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯥꯎꯔꯤꯗꯣ ꯃꯇꯦꯗ ꯑꯩꯅ ꯑꯣꯟꯅ ꯇꯩꯅ ꯍꯥꯏꯗꯣ ꯑꯗꯨ ꯅꯠꯇꯦꯕ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯩꯑꯕ ꯑꯩꯗꯤ ꯍꯣꯏ ꯆꯥꯔꯁꯤꯔꯥ ꯍꯥꯏꯅ ꯆꯠꯄꯗꯣ ꯏꯃꯥꯟꯅꯕꯅꯅꯦ ꯆꯥꯔꯨꯁꯤꯔꯥ ꯁꯨꯝ ꯍꯧꯖꯥꯅꯦꯕ ꯑꯗꯨꯗꯤ ꯂꯥꯏ ꯑꯣꯏꯔꯝꯖꯥꯅꯤꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯑꯣꯅ ꯆꯥꯍꯟꯗꯕꯅꯤꯗ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯍꯣꯏꯅꯦ ꯐꯔꯦ ꯀꯣꯏꯔꯦ ꯀꯩ ꯇꯧꯔꯣꯏꯀꯣ ꯂꯥꯏ ꯂꯥꯛꯑꯅꯦꯕ ꯂꯥꯛꯁꯨ ꯃꯥꯏ ꯐꯖꯒꯤꯅꯤ ꯂꯥꯏ ꯂꯥꯛꯑꯒ ꯈꯨꯔꯨꯝꯖꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯨꯔꯨꯝꯗꯣꯏꯅꯤ ꯑꯗꯨꯁꯨ ꯈꯨꯔꯨꯝꯗꯦꯅꯦ ꯍꯧꯖꯤꯛꯀꯤ ꯍꯨꯏ ꯂꯥꯛꯏꯗꯣ ꯌꯦꯡꯉꯣ ꯍꯨꯏ ꯂꯥꯛꯑꯦ ꯃꯤ ꯂꯥꯛꯑꯦ ꯈꯨꯔꯨꯝꯗꯣꯏꯅꯤ ꯀꯃꯥꯏ ꯋꯥꯔꯤꯁꯦ ꯃꯔꯤꯅꯦ ꯁꯝꯗꯣꯏꯁꯦ ꯍꯣꯏ ꯆꯥꯔꯣꯏ ꯇꯣꯛꯑꯁꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯅꯥꯔꯦ ꯍꯛꯊꯤ ꯈꯜꯂꯦ ꯑꯁ ꯅꯥꯇꯣꯟꯒꯁꯨ ꯂꯣꯏ ꯐꯨꯜꯂꯦ ꯍꯛꯊꯤ ꯈꯟꯕꯒꯤ ꯈꯥꯏꯌꯦꯕ ꯌꯥꯝꯅ ꯊꯨꯝꯍꯟꯒꯦ ꯀꯅꯥ ꯌꯨꯝꯅꯣ ꯊꯨꯝꯍꯟꯒꯦꯕ ꯀꯅꯥ ꯌꯨꯝꯅꯣꯕꯗꯣ ꯏꯃꯥꯒꯤ ꯑꯕꯣꯛꯀꯤ ꯑꯣ ꯅꯪꯒꯤ ꯑꯣꯏꯔꯦ ꯑꯕꯣꯛꯀꯤ ꯑꯕꯣꯛꯀꯤ ꯐꯔꯦ ꯇꯨꯝꯃꯁꯤꯔ ꯍꯥ ꯆꯥꯔꯦ ꯍꯥꯎꯏꯅꯦ ꯍꯥꯎꯏꯀꯣ ꯐꯔꯦ ꯃꯤꯠꯀꯗꯨꯅ ꯄꯥꯡꯉꯝꯃꯤꯅꯦ ꯀꯩꯅꯣ ꯃꯤꯠꯀꯗ ꯁꯨꯝ ꯐꯨꯖꯤꯜꯂꯛꯏꯗꯣ ꯀꯩꯅꯣ ꯃꯤꯇꯥꯡꯅ ꯇꯧꯔꯤ ꯃꯤꯠꯇ ꯁꯨꯝ ꯐꯨꯖꯤꯜꯂꯛꯏꯗꯣ ꯀꯩꯅꯣ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯌꯨꯝꯒꯤꯗ ꯇꯨꯝꯅꯤꯡꯉꯤ ꯑꯗꯒꯤ ꯃꯅꯥꯁꯨ ꯌꯥꯝ ꯁꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯈꯔ ꯄꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯁꯦ ꯇꯣꯛꯑꯁꯤꯔ ꯐꯖꯅ ꯇꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯋꯥ ꯉꯥꯡꯕ ꯁꯣꯔꯠ ꯕ꯭ꯔꯦꯛ ꯇꯧꯕꯁꯦ ꯇꯣꯛꯑꯁꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯈꯤꯇꯪ ꯉꯥꯏꯔꯦ ꯌꯥꯝ ꯆꯥꯃꯁ ꯑꯅꯤꯗ ꯉꯥꯏꯔꯦ ꯍꯣꯏ ꯉꯥꯏꯔꯗꯤ ꯐꯔꯦ ꯇꯨꯝꯃꯒꯦ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯇꯨꯝꯒꯦ ꯇꯧꯕꯅꯤ ꯇꯨꯝꯗꯕ ꯌꯥꯏ ꯇꯨꯝꯗꯣꯏꯅꯦ ꯇꯨꯝꯗ ꯌꯥꯔꯣꯏ ꯐꯔꯦ ꯇꯨꯝꯃꯒꯦ ꯈꯤꯇꯪ ꯂꯥꯎꯈꯠꯂꯣ ꯈꯔꯗꯤ ꯍꯥꯎꯒꯨꯝ ꯇꯧꯋꯦꯍꯦ ꯈꯔ ꯍꯥꯎꯒꯨꯝ ꯇꯧꯕ꯭ꯔꯥ ꯑꯍꯥꯎꯕꯅꯤ ꯏꯃꯥ ꯑꯍꯥꯎꯕ ꯆꯥꯒꯠꯄꯤꯔꯣ ꯈꯤꯇꯪ ꯂꯥꯎꯈꯠꯂꯣ ꯅꯣꯡꯈꯠꯂꯤꯁꯤꯗꯤ ꯅꯣꯟꯊꯧ ꯍꯥꯏꯕꯗꯤ ꯅꯣꯟꯊꯔꯛꯑꯣ ꯅꯣꯡꯈꯠꯂꯤꯁꯤꯗꯤ ꯀꯩꯅꯤ ꯂꯥꯟꯅ ꯍꯥꯏ ꯅꯣꯟꯊꯔꯛꯑꯣꯕ ꯅꯣꯟꯊꯔꯛꯑꯣ ꯏꯃꯥ ꯅꯣꯟꯊꯔꯛꯑꯣ ꯑꯣ ꯑꯗꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯍꯥꯏꯕꯩꯅꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯅꯠꯇ꯭ꯔꯥ ꯕꯨꯙꯤ ꯇꯥꯟꯅ ꯃꯥꯅꯤ ꯑꯩ ꯆꯠꯂꯒꯦꯔꯥ ꯅꯣꯡꯈꯠꯂꯒ ꯃꯊꯟꯇ ꯅꯣꯡꯈꯠꯈ꯭ꯔꯦ ꯆꯠꯂꯒꯦꯀꯣ ꯆꯠꯊꯣꯛꯈ꯭ꯔꯒꯦ ꯀꯥꯏ ꯀꯥꯏꯅꯣ ꯀꯩꯁꯥꯝꯊꯣꯡꯗ ꯀꯩꯁꯥꯝꯊꯣꯡ ꯀꯩꯗꯧꯕ ꯆꯠ ꯂꯧꯕ ꯏꯃꯥ ꯑꯩꯅ ꯄꯣꯔꯛꯑꯦ ꯏꯃꯥꯒꯤ ꯀꯩꯁꯥꯝꯊꯣꯡꯗ ꯅꯃꯥꯟꯅꯕꯤ ꯑꯃ ꯂꯩꯔꯤꯗꯣ ꯀꯅꯥꯅꯣ ꯏꯃꯥꯟꯅꯕ ꯂꯩ ꯌꯥꯝ ꯂꯩꯒ ꯄꯣꯠꯅꯤ ꯃꯃꯤꯡ ꯌꯧꯒꯦ ꯍꯥ ꯃꯃꯤꯡ ꯌꯧꯒꯦ ꯆꯥꯒꯦ ꯍꯥꯏꯕꯗꯨꯅꯦ ꯃꯃꯤꯡꯒꯤ ꯀꯧꯒꯦ ꯍꯥꯏꯕ ꯅꯃꯥꯟꯅꯕꯤꯒꯤ ꯃꯃꯤꯡꯗꯣ ꯈꯪꯗꯦ ꯀꯥꯎꯔ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯏꯃꯥꯒ ꯌꯥꯝ ꯇꯤꯟꯅꯩ ꯍꯥꯏꯕ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯃꯃꯤꯡꯗꯤ ꯈꯪꯍꯧꯗꯦꯕ ꯑꯗꯣ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯁꯥꯎꯔꯤꯗꯣ ꯍꯣꯏꯅꯦ ꯍꯩꯃ ꯌꯥꯝ ꯇꯤꯟꯅꯔ ꯃꯃꯤꯡꯗꯣ ꯈꯪꯗ꯭ꯔꯕ ꯈꯪꯗꯦ ꯅꯨꯡꯇꯤ ꯀꯗꯥꯏꯗꯒꯤ ꯇꯤꯟꯅꯅꯤ ꯕꯕꯥꯅ ꯃꯔꯣꯜ ꯑꯃ ꯆꯩꯗꯦ ꯍꯣꯠꯅꯕꯅꯦ ꯃꯥꯗꯤ ꯆꯠꯄ ꯌꯥꯗꯦꯕ ꯑꯩꯅ ꯅꯝꯅ ꯆꯞꯁꯟꯕꯅꯦꯕ ꯑꯗꯨꯒ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯁꯤ ꯂꯩꯔꯒ ꯃꯥꯗꯤ ꯐꯝꯈ꯭ꯔꯒ ꯆꯠꯈ꯭ꯔꯖꯥꯠꯅꯤꯅ ꯑꯩꯅ ꯂꯥꯏ ꯑꯣꯏꯔꯕ ꯅꯤꯡꯉꯨꯑꯦꯕ ꯅꯛꯄꯗ ꯀꯤꯃꯟꯗꯅ ꯑꯉꯥꯡꯅ ꯂꯥꯏ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯌꯥꯝ ꯐꯩꯗ ꯑꯩꯉꯣꯟꯗ ꯄꯪꯄꯤꯗ ꯄꯤꯖꯕꯅꯤ ꯁꯤ ꯆꯥꯎ ꯍꯥꯏꯅ ꯑꯩꯅꯗꯕꯨ ꯀꯤꯈꯤꯕꯩ ꯋꯥꯅꯤ
ꯁꯪꯒꯣꯝꯒ ꯌꯥꯝ ꯊꯛꯂꯛꯄ꯭ꯔꯣ ꯏꯃꯥ ꯍꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯔꯩ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ ꯁꯪꯒꯣꯝꯗꯨꯗꯤ ꯍꯧꯗꯣꯡꯕꯤꯅ ꯄꯤꯔꯛꯄ ꯈꯪꯗꯦ ꯀꯥꯎꯔꯦ ꯅꯠꯇꯕ ꯏꯃꯥ ꯍꯣꯏꯒꯤ ꯑꯃ ꯏꯟꯗꯣꯝꯆꯥꯅ ꯕꯥꯔꯇꯤꯟ ꯑꯃꯃꯝ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣꯕ ꯑꯣ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯅ ꯀꯩꯅꯣ ꯇꯧꯕꯩꯗꯣ ꯑꯥ ꯏꯁꯩ ꯁꯛꯄ ꯂꯥꯛꯄꯩꯗꯣ ꯋꯥꯔꯤꯁꯦ ꯂꯣꯏ ꯁꯝꯅꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯈꯔ ꯑꯗꯨ ꯁꯨꯝ ꯈꯔ ꯅꯤꯡꯁꯤꯡꯍꯟꯕ ꯌꯥꯗꯦꯕ ꯀꯥꯎꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯥꯎꯅꯨꯀꯣ ꯀꯥꯎꯔꯣꯏ ꯀꯥꯎꯅꯨ ꯁꯪꯒꯣꯝꯗꯣ ꯄꯤꯔꯛꯑꯦꯗꯅ ꯑꯗꯨꯒ ꯀꯅꯥꯅ ꯂꯧꯁꯜꯂꯨꯒꯦꯕ ꯀꯃꯥꯏꯅ ꯀꯧꯔꯛꯀꯦꯕ ꯁꯪꯒꯣꯝ ꯂꯧꯔꯛꯑꯣꯅ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯗꯨꯅ ꯑꯗꯨꯝ ꯀꯧꯔꯛꯑꯦ ꯑꯥ ꯌꯥꯝꯈ꯭ꯔꯕ ꯁꯪꯒꯣꯝꯗꯣ ꯁꯨꯝ ꯀꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯑꯉꯥꯡꯅꯤꯅ ꯑꯗꯨ ꯇꯧꯔꯤꯖꯥꯠꯅꯤꯗ ꯁꯪꯒꯣꯝꯗꯣ ꯀꯅꯥꯅ ꯂꯣꯟꯒꯦ ꯑꯩꯅ ꯂꯣꯜꯂꯤ ꯀꯃꯥꯏꯅ ꯂꯣꯟꯒꯦ ꯏꯃꯥ ꯄꯥꯎꯂꯣꯟꯗ ꯂꯣꯜꯂꯤ ꯃꯩ ꯊꯥꯡꯒꯠꯂꯒ ꯑꯥ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯗꯨꯅ ꯁꯥꯎꯖꯔꯤꯖꯥꯠꯅꯤ ꯃꯥꯁꯨ ꯑꯗꯨꯒ ꯀꯔꯤ ꯁꯦꯝꯃ ꯆꯥꯏꯅꯣꯕ ꯁꯦꯝꯃꯒ ꯆꯥꯕꯗꯣ ꯃꯃꯤꯡꯗꯣ ꯄꯤꯁꯤ ꯀꯩꯅꯣ ꯇꯟ ꯄꯤꯖꯔꯤꯒꯦ ꯂꯩꯌꯦ ꯍꯥꯏꯔꯣ ꯅꯨꯄꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯥ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯔꯠ ꯔꯣꯝꯗꯅꯦ ꯍꯥꯟꯅ ꯂꯥꯛꯀꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯣ ꯅꯪ ꯅꯝꯕꯔꯗꯣ ꯄꯤꯔꯛꯀꯦ ꯇꯧꯒꯦꯔꯥ ꯇꯧꯒꯦ ꯍꯥꯏꯔꯛꯑꯒꯦ ꯅꯪ ꯐꯣꯟꯗꯤ ꯑꯩ ꯐꯣꯟ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯑꯩ ꯐꯣꯟ ꯚꯤꯗꯤꯑꯣ ꯅꯝꯃꯤꯌꯦ ꯑꯗꯤ ꯅꯕꯣꯛꯀꯤ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯕꯦꯝꯃꯅꯦ ꯑꯕꯦꯝꯃ ꯍꯥꯏꯗꯤ ꯃꯅꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥ ꯑꯣ ꯌꯥꯔꯦ ꯌꯥꯝ ꯇꯉꯥꯏ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕ ꯕꯕꯥꯒꯤ ꯕꯥꯔꯗꯦꯁꯦ ꯅꯍꯥꯟ ꯇꯥꯡ ꯀꯩꯅꯣꯗꯅꯦꯕ ꯑꯃꯨꯛ ꯇꯧꯔꯤꯌꯦ ꯀꯩ ꯍꯥꯏꯕꯅꯣ ꯍꯣꯏ ꯆꯠꯁꯦ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯑꯩꯗꯤ 이루ꯖꯗ꯭ꯔꯤꯌꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯅꯪꯅꯤ ꯄꯨꯡ ꯑꯃꯗꯗꯤ ꯑꯁꯤꯗ ꯑꯃꯨꯛ ꯆꯠꯀꯗꯣꯏꯔꯥ ꯃꯥꯕꯨ ꯅꯣꯏ ꯆꯤꯆꯥꯗꯣ ꯑꯩ ꯊꯕꯛ ꯆꯠꯂꯨꯒꯦ ꯇꯧꯕ ꯀꯩꯅꯣꯅꯦ ꯕꯕꯥꯒꯤ ꯕꯥꯔꯗꯦꯗꯣ ꯑꯗꯨꯅꯤꯅ ꯕꯕꯥꯒꯤ ꯕꯥꯔꯗꯦꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯒꯤ ꯂꯩꯐꯝꯗꯣ ꯍꯥꯏꯗꯤ ꯂꯩꯕ ꯏꯃꯨꯡꯗ ꯃꯌꯥꯝꯅ ꯂꯩꯍꯟꯗꯕ ꯊꯤꯅ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯃ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯃ ꯁꯥꯗꯧꯔꯤꯕ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯥꯔꯠꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜꯂꯣꯝ ꯂꯩꯔꯣ ꯀꯥꯏ ꯂꯩꯅꯣ ꯈꯪꯗꯦꯅꯦ ꯏꯕꯣ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯥꯔꯠ ꯃꯅꯥꯛ ꯑꯗꯥꯏꯗꯅꯦꯕ ꯍꯧꯖꯤꯛꯀꯤ ꯁꯪꯁꯊꯥꯟꯁꯦ ꯑꯗꯨꯗ ꯄꯩꯁꯥ ꯈꯤꯇ ꯀꯠꯂꯨꯒꯦ ꯇꯧꯕ ꯑꯗꯨ ꯁꯥꯕꯒꯤ ꯑꯩꯁꯦ ꯕꯕꯥꯒꯤ ꯕꯥꯔꯗꯦꯒꯨꯝꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯗꯒꯤ ꯑꯩꯒꯤ ꯕꯥꯔꯗꯦꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯍꯥꯏꯗꯤ ꯑꯩ ꯌꯥꯝꯅ ꯄꯩꯁꯥꯗꯤ ꯄꯥꯏꯖꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅꯕꯨꯗꯤ ꯀꯠꯇ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯉꯝꯖꯕ ꯈꯔꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯕꯕꯥꯒꯤ ꯕꯥꯔꯗꯦꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯃꯦꯝꯃ ꯍꯥꯏꯕꯅꯤ ꯂꯥꯛꯄꯗꯣ ꯀꯅꯥꯅ ꯍꯥꯏꯅꯣ ꯃꯥ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯕꯕꯥ ꯍꯥꯏꯅꯦ ꯈꯪꯗꯕꯅꯤ ꯍꯣꯏ ꯍꯥꯏꯅꯦ ꯅꯨꯡꯁꯤꯗꯗꯣ ꯑꯗꯣ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯥꯝꯅ ꯃꯤꯒꯤ ꯇꯧꯕ ꯍꯥꯏꯗꯤ ꯃꯤꯒꯤꯗ ꯃꯁꯥꯁꯦ ꯍꯦꯛ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯅꯣꯏ ꯄꯨꯄꯨꯁꯦ ꯃꯤꯉꯣꯟꯗꯗꯅꯦ ꯃꯤꯒꯤꯗꯅꯦꯕ ꯇꯧꯔꯛꯏꯁꯦ ꯕꯕꯥꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯆꯥꯛ ꯈꯔ ꯊꯦꯡꯉꯦꯗꯅ ꯅꯨꯡꯗꯥꯡꯒꯁꯦ ꯑꯗꯣ ꯁꯨꯝ ꯊꯪꯅꯕ ꯃꯤꯁꯤꯡꯒꯁꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯦꯒ ꯍꯥꯏꯕꯁꯦ ꯃꯥꯏ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯝ ꯄꯤꯖꯗꯣꯏꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯈꯨꯠ ꯌꯥꯝ ꯆꯥꯎꯋꯦ ꯆꯥꯛꯁꯦ ꯌꯥꯝ ꯊꯣꯡꯖꯟꯒꯜꯂꯦ ꯃꯆꯥ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯩꯅꯣꯁꯦ ꯂꯧꯐꯝ ꯀꯩꯀꯥꯗꯒꯤ ꯃꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯁꯪꯒꯥꯔꯤ ꯀꯥꯏꯔꯛꯑꯣ ꯊꯥꯏꯅꯗꯤ ꯁꯪꯒꯥꯔꯤ ꯉꯥꯛꯇ ꯇꯧꯔꯝꯃꯦ ꯑꯗꯩ ꯁꯪꯒꯥꯔꯤ ꯀꯥꯔꯛꯑꯣ ꯊꯦꯡꯅ ꯂꯥꯛꯄꯁꯤꯗ ꯃꯤꯒꯤꯗ ꯑꯇꯣꯞꯄꯗ ꯀꯩꯗ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯪꯉꯛꯀꯅꯦꯕ ꯑꯗꯨꯒ ꯆꯥꯛꯁꯦ ꯄꯤꯖꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯉꯟꯇꯥꯗꯒꯤ ꯀꯥꯔꯛꯏꯅꯦ ꯁꯪꯒꯥꯔꯤꯗꯨꯗꯤ ꯂꯧꯁꯥꯡꯒꯣꯝꯗꯒꯤ ꯁꯤ ꯇꯥꯟꯅ ꯀꯥꯔꯛꯄ ꯁꯦꯛꯇꯥꯗꯒꯤ ꯀꯥꯔꯛꯄꯗꯨꯗꯤ ꯂꯧꯁꯥꯡꯒꯣꯝꯗꯒꯤ ꯀꯥꯔꯛꯄꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯆꯪꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯤꯖꯕ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯖꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯊꯣꯡꯒꯠꯇꯣꯏꯅꯤ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯥꯛꯁꯦ ꯊꯣꯡꯒꯠꯂ ꯄꯤꯖꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯕꯕꯥꯁꯦ ꯌꯥꯝ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯇꯣꯂꯣꯞꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯗ 3,000ꯒ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯒꯤ ꯇꯣꯂꯣꯞꯁꯦ 3,000ꯒ 400 ꯑꯗꯨꯃꯥꯏꯅ ꯈꯛꯇꯪ ꯐꯪꯉꯦꯕ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯥꯒꯤ ꯖꯨꯅꯤꯌꯔ ꯃꯣꯏ ꯀꯩꯅꯣ ꯇꯧꯃꯤꯟꯅꯕ ꯁꯣꯁꯥꯏꯇꯤ ꯇꯧꯃꯤꯟꯅꯕ ꯑꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯗꯣꯔꯕ ꯑꯗꯣ ꯄꯩꯁꯥ ꯄꯤꯌꯣꯅꯅꯦ ꯑꯩꯈꯣꯏꯁꯤꯅ ꯇꯣꯂꯣꯞ ꯂꯧꯈꯤꯕꯁꯦ ꯉꯥꯏꯔꯒꯅꯦ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯄꯤꯊꯣꯛꯏꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯁꯤꯡꯉꯛꯇꯦ ꯁꯤꯡꯉꯔꯣꯏ ꯑꯩꯈꯣꯏ ꯕꯕꯥꯗꯩ ꯂꯧꯈꯤꯕ ꯄꯩꯁꯥꯁꯦ ꯁꯤꯡꯉꯔꯣꯏꯗꯕꯅꯤ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯣ ꯑꯩ ꯇꯣꯛꯑꯒꯦ ꯇꯧꯕꯅꯤ ꯃꯃꯤꯡꯒꯗꯤ ꯄꯜꯂꯔꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯗꯅ ꯌꯥꯝ ꯇꯧꯔꯛꯑꯦ ꯕꯕꯥꯗꯤ ꯑꯗꯨꯒ ꯐꯧꯁꯤꯃ ꯑꯗꯨꯝ ꯂꯧꯎꯕꯅꯤꯅ ꯐꯧ ꯌꯥꯝ ꯍꯥꯞꯄꯦꯗꯅ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯁꯦ ꯐꯧꯁꯦ ꯑꯗꯨꯝ ꯄꯤꯗꯣꯏꯅꯦ ꯑꯗꯒꯤ ꯃꯤ ꯑꯃ ꯚꯣꯠ ꯂꯦꯞꯄꯦꯗꯅ ꯃꯤꯗꯤ ꯄꯩꯁꯥ ꯐꯪꯅꯩꯗꯅ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯨꯝ ꯃꯤꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯦꯕ ꯃꯥꯏ ꯑꯔꯩ ꯑꯔꯩꯕꯗꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯅꯨꯡꯁꯤꯗ ꯏꯃꯥ ꯅꯣꯟꯊꯔꯛꯑꯣ ꯑꯌꯨꯛ ꯍꯥꯏꯒꯠꯂ ꯌꯥꯔꯔꯣꯏ
ꯑꯗꯨꯅ ꯄꯨꯄꯨꯒꯤ ꯈꯔ ꯀꯠꯀꯦ ꯇꯧꯕꯅꯦ ꯑꯩ ꯂꯩꯇꯕ ꯅꯨꯃꯤꯠꯀꯨꯝꯕꯗꯗꯤ ꯂꯥꯏꯗ ꯑꯣꯏꯅ ꯀꯠꯂꯦ ꯑꯗꯨꯒ ꯕꯥꯔꯗꯦꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯗ ꯑꯗꯨꯝ ꯇꯧꯔꯦ ꯀꯩꯒꯤꯅꯣꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯕ ꯍꯥꯏꯅ ꯏꯁꯣꯔꯗ ꯑꯗꯨꯝ ꯀꯠꯂꯦ ꯑꯩ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯆꯥꯕꯁꯨ ꯂꯣꯏꯁꯜꯂꯦ ꯏꯃꯥꯁꯦ ꯁꯪꯒꯣꯝ ꯂꯣꯏꯔꯕ ꯑꯁ ꯂꯣꯏꯗꯣꯔꯦ ꯈꯤꯇꯪ ꯑꯩ ꯆꯠꯂꯒꯦ ꯌꯥꯔꯕꯣ ꯃꯇꯝꯅꯤ ꯏꯃꯥ ꯆꯠꯄꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯏꯃꯥꯒꯤ ꯌꯨꯝꯅꯤ ꯑꯩꯅ ꯈꯪꯉꯦꯕ ꯌꯥꯝ ꯅꯨꯡꯁꯤꯔꯦꯗ ꯑꯩ ꯇꯜꯂꯦꯕ ꯄꯨꯡꯇꯟ ꯇꯜꯂꯦ ꯊꯜꯂꯕ ꯇꯜꯂꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯂꯥꯏꯅ ꯊꯝꯃꯤ ꯄꯪꯕ ꯍꯥꯏꯁꯦ ꯐꯠꯇꯕꯅꯤ ꯁꯤꯡꯕꯅ ꯐꯕꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯏꯟꯖꯥꯡꯗꯣ ꯄꯥꯛ ꯂꯧꯊꯣꯛꯑꯒ ꯄꯤꯖꯔꯦꯅ ꯑꯃꯗ ꯑꯗꯒꯤ ꯂꯩꯔꯝꯗꯔꯦ ꯑꯗꯩ ꯃꯤꯅ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦꯗꯅ ꯃꯤꯅ ꯂꯧꯊꯣꯛꯄꯗ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯑꯩꯅ ꯑꯗꯨ ꯏꯕꯦꯝꯃ ꯗꯤꯄꯥꯂꯤ ꯑꯩꯅ ꯄꯪꯀꯧ ꯀꯧꯋꯦꯕ ꯃꯥꯅꯗꯤ ꯈꯪꯗ ꯀꯧꯅꯤꯅ ꯑꯗꯨꯝ ꯐꯝꯂꯩꯔꯦꯅ ꯑꯗꯩ ꯉꯥꯒꯗꯣ ꯄꯨꯊꯣꯔꯛꯑꯒ ꯄꯤꯖꯕ ꯑꯩꯈꯣꯏꯗ ꯑꯗꯒꯤ ꯃꯥ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯑꯗꯨꯅꯦꯕ ꯆꯨꯝꯕ ꯍꯥꯏꯁꯦ ꯑꯁꯤꯗꯤ ꯆꯨꯝꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯅꯦ ꯁꯨꯝ ꯕ꯭ꯔ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯐꯤ ꯑꯃꯗ ꯄꯥꯏꯁꯤꯜꯂꯦꯕ ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯄꯪꯗꯅꯅꯦ ꯄꯕ ꯆꯥꯅꯕ ꯇꯧꯔꯒ ꯑꯩꯁꯤ ꯂꯣꯏꯁꯤꯜꯂꯒ ꯇꯧꯔꯒ ꯆꯠꯂ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯅꯤ ꯃꯣꯏꯅ ꯆꯠꯀꯅꯣꯅ ꯀꯤꯅꯕ ꯉꯥꯡꯉꯤꯗꯣ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯀꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯅꯦ ꯅꯥꯎꯔꯝꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯗꯥꯏꯅꯦ ꯂꯥꯛꯀꯗ꯭ꯔꯣ ꯂꯥꯛꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯄꯤꯖꯔꯨꯔꯣꯏ ꯇꯣꯛꯑꯁꯤꯀꯣ ꯍꯥꯎꯏꯅꯦ ꯆꯥꯕ ꯂꯣꯏꯔꯕꯣ ꯑꯗꯨꯅꯦ ꯄꯪꯉꯤꯗꯣ ꯇꯨꯝꯃꯗꯕꯅꯤ ꯍꯣꯏ ꯇꯨꯝꯃꯒꯦ ꯑꯩ ꯄꯪꯕꯅꯤ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯉꯥꯏꯔꯤ ꯏꯁꯤꯡ ꯄꯨꯔꯛꯀꯦ ꯐꯨꯕꯨ ꯇꯧꯅꯕ ꯁꯤꯗ ꯀꯩꯅꯣ ꯊꯛꯄ ꯑꯣꯏ ꯅꯠꯇ꯭ꯔꯅꯦ ꯏꯁꯤꯡ ꯊꯛꯀꯦ ꯄꯤꯔꯛꯑꯣ ꯍꯣꯏꯅꯦ ꯊꯛꯀꯦ ꯄꯤꯔꯛꯑꯣ ꯍꯣꯏ ꯄꯤꯔꯛꯀꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯆꯠꯂꯒꯦ ꯌꯨꯝꯗ ꯌꯨꯝꯅꯦ ꯏꯃꯥ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯕꯨ ꯏꯔꯥꯡ ꯂꯩꯀꯥꯏꯗ ꯌꯦꯂꯥꯀꯥꯏꯗ ꯎꯝ ꯌꯦꯂꯥꯀꯥꯏꯁꯤꯗꯅꯤ ꯅꯤꯡꯁꯤꯡꯉꯤꯁꯦ ꯑꯩ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯆꯠꯂꯤ ꯆꯠꯄꯅꯤ ꯎꯝ ꯑꯗ ꯑꯩ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕꯅꯤ ꯍꯣꯏ ꯆꯠꯁꯤ ꯑꯗ ꯐꯪꯗꯕ ꯅꯣꯡꯃ ꯑꯃ ꯆꯠꯂ ꯂꯣꯏꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ ꯍꯥꯎꯇꯦꯅꯦ ꯌꯥꯝ ꯈꯥꯏꯅꯦ ꯁꯤꯗꯤ ꯈꯥꯕ꯭ꯔꯣ ꯈꯥꯏꯕ ꯍꯥꯎꯇꯦꯕꯨ ꯈꯥꯏ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯨꯝ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯆꯥꯔꯔꯣꯏꯀꯣ ꯆꯥꯔꯣꯏ ꯇꯣꯛꯑꯒꯦ ꯇꯨꯝꯃꯗꯝꯅꯤ ꯗꯣꯔꯣꯛ ꯇꯧꯋꯦ ꯍꯣꯏ ꯈꯥꯒꯗ꯭ꯔꯥ ꯍꯥꯎꯕꯅꯤꯗ ꯑꯗꯨꯝ ꯍꯥꯏꯔꯤ ꯃꯣꯏꯁꯨ ꯄꯪꯅ ꯇꯧꯔꯤꯕ ꯃꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯑꯩꯒꯤ ꯄꯣꯠ ꯂꯩꯔꯝꯕꯗꯣ ꯑꯩꯁꯨ ꯂꯩꯇꯅ ꯃꯥꯅ ꯁꯨꯝ ꯂꯧꯊꯣꯛ ꯆꯥꯈꯤꯕꯅꯦꯕ ꯑꯗ ꯑꯩꯅ ꯈꯔ ꯆꯩꯔꯨꯔꯦ ꯆꯩꯕꯗꯣ ꯃꯥ ꯁꯥꯎꯗꯦ ꯑꯗꯨꯝ ꯑꯩꯅꯗꯤ ꯄꯥꯈꯠꯂꯕ ꯌꯨꯝꯗ ꯇꯧꯕꯗꯨꯅ ꯆꯥꯎꯕꯗꯨꯗ ꯆꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯪꯗ ꯇꯣꯛꯑꯅꯤ ꯕꯕꯥꯅ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯕꯕꯥꯁꯨ ꯇꯨꯝꯈ꯭ꯔꯦ ꯐꯔꯦꯗꯅ ꯑꯗꯨꯗꯤ ꯐꯨꯕ ꯇꯧꯊꯣꯛꯑꯁꯤ ꯑꯗꯨꯒ ꯇꯨꯝꯃꯁꯤ ꯍꯣꯏ ꯇꯨꯝꯃꯁꯤ ꯆꯠꯂꯁꯤꯔꯣ ꯆꯠꯂꯁꯤꯔꯣ ꯕꯕꯥ ꯂꯥꯛꯑꯦ ꯑꯩ ꯆꯥꯔꯦ 이만 불불불 떠고 하고 하이 엉까 불불불불 야 나들어 또 하지 마 그래 엉까 그래 아니라 그래 다른데 또 할때 마 서래 마치 디바 허리가 시디 안 누아이 하나 칼라가 라스지 tomorrow 지든 되냐 tomorrow 지지 뭐 아이는네 밥이나 뭐 아니 너네 그너 나이나 그럼 엄마다 지금 자세히 만 아까 놀러가 응 하나 놈라에 하이는 뭐 하 전화기다 하나 놈라에 하이기다 전화기 하이기자 보마 나 나이기만 보내 그 이제 나 아니 짜야 봐 봐라 짜는 또 하지 하라 봐 나이기만 있는 나이도 좀 좋아해라 아들은 애는 빵이도 나타내 저렇게 뭐 저러나요
짜게 왜 짜로 맞아 봐. 애기 안 미치다 그만이다. 가야 돼. 검사하자. 왜 짜가지가. 손가락. 야고. 손가락. 야래. 손가락. 너 그게. 나복지 한다기 하가자 버tam이 나 마사가 그래 나래 하가자 버디 좀 하가자 이 하가자 칸데 카라 바 흔히 코디 버티들 야 봐. 코피 하가자 이가 나 좀 할. 아이 야야 또. 아이 그 수비야. 하오라 봐. 이마 하우라카노 포 이마 하우라카노 이마 하. 하우라카노 포 마이나 하우리리. 한대는 더고도 하나 가겠다 그러 봐. 바다르기 링도 너희 가모나 나 놓고 바다르 수보다 까이 통그가 펑디 징통 징진 잠 동아이 타자 뭐가 타자 많이 타는 거. 시기세 시다 다되게 타더라 보이는 시에를. 제로 지엔다바네 이제서 꼴로 피 보내자. 응 좀 짱하고. 어. 그리 하이도는 펑드리지 그마제 아유기 사바탁벌 로이레 꼬이마 사바탁벌 로이레 아유기 아두 ngạc 포타라니 그주 마탕 타박 잣도이니 잘했어. TV 다 bên cái tông gì tôi điện nhà thì ya bao mỏ 이 상황. cái wifi được cái lọc xin là tha bên này